Kakching SC MLA Meeyamna Rameshwor Meeyamna Taramna Manipur Legislative Assembly election da 37 Kakching SC da National People's Party NPP da Meerep Oigadouriba ticket puduna ngarang numidang mayum lamdam yorakpada masing yamlaba Kakching SC MLA Rameshwor bu saugatpa miyamna lambi da tholaktuna taramna okpaga loinana mayum fauba NPP na yaifare haiba kholauga loinana thinkhre Tungda Kakching Makhalogda Leiba, MLA Meeyamna Rameshwor gi yumda, MLA Rameshwor bu Taramna Okpa amade harau nungaiba phongdokpagi thoram aduda National People's Party gi lucingba Conrad Sakma yaungna ngarang nungthel Manipur gi NPP gi lucingba singna MLA Meeyamna Rameshwor bu Party asida taramna opiduna Oigadouriba Taranithoi shuba Manipur Legislative Assembly election asida party asigi ticket ta 37 Kakching asida Meerep Oiduna Mikhal Thengnanaba lauthokpirakpabu MLA Rameshwor yauna mahaki election committee amade mahakpu saugatpa miyamna thagatpa phongdoknake Loinana North East India gi ahanba National Party ama oiriba party asigi fazaraba ideology singthaduna party asida 37 Kakching asida Meerep Oigadouriba MLA Meeyamna Rameshwor gi damak miyamna thawai hakchang yauna amata oina hona minaduna party asina mai paknaba hona minasi haiba wafam kaya phongdoknake